US na China gi smartphone maker Xiaomi ban tawkhre. United States ki President Donald Trump ki office paiba gi aroi bus sayol da China gi mathakta akan ba pressure pi ba oina yamna maming leiba Chinese smartphone company Xiaomi Corporation amasung China gi ahum suba khwaidi gi chawba national oil company bu military ga mari leinei haiduna ban tawsin khre hairi. Military ga mari leinei haiba Chinese company singi lista US ki Defense Department na company mapan su hapsin khre. Masigi manungda Xiaomi amasung state na salaiba plan saba company Comac haibadi Commercial Aircraft Corporation of China haina khangnariba si yauri. List yauraba Chinese company sing asida United States ki investor sing na sell thadabagi thabak adu sehi sigi November phawda tokpatari. US ki khongthang asigi matangda Xiaomi gi maikhaidagi wafam amata phongdoraktri. Sok lisingani ga kungi ahum suba quarter da Xiaomi na United Port Jonbada maming leiraba Apple company dagi hen khiduna Prithvi gi ahum subada leiba smartphone maker oikhi hairi. Tokhai na US Commerce Department na China National Offshore Oil Corporation haibadi CNOOC haina khangnariba sisu blacklist tawki. Masigi iroinana US sarkar gi ayaba yaudana US farm amatana list yaubusing asida export tawba natraga technology transfer tawba yaroidori. Khongthang asi hokhiba December thada drone maker DJI amasung semiconductor farm SMIC yauna Chinese company humpu list ya honkraba matungdani mirewa ki military technology laurga masagi onthokna bahona ba China gi state na salaiba company Sky Zone su blacklist tawre hairi. English ngani ga tara treta Ukraine gi military aircraft engine maker motor ship ki technology launa bahona khibagi dama company asi US na kanna yaning ba phongdokhi. Atop PAO mana Kashmir Valley the Eengbagi phibam phagatpa leitri water body kya famjin khre. Jammu and Kashmir ki Kashmir Valley the Eengbagi phibam phagalakpa leitabaka loinana Dal Lake yauna water body kya famjin khre haina official singna phongdokhre. Met Department ki official amana phongdorokpa matungina ngarang numidang Srinagar city da Celsius degree -7.6 yauna ingki. Yumsa kaisa numit ki numidang dadi Eengbagi chang Celsius degree -8.4 yauduna hokhiba sahi kunthra sida city asigi oina khwaidagi ingba numit oikibani. City asida 1991 da Eengbagi chang Celsius degree -11.3 yaubuga loinana 1995 tana -8.3 yauki. Hojik phawda record tawbuda khwaidagi ingba oina hokhiba 1893 dana Srinagar da Eengbagi chang Celsius degree -14.4 yauki. Sahi gi oiba Amarnath laifam khongchat ki base camp su oiriba kha thangba Kashmir gi Palhamgam tourist resort tana ngarang nimidang Eengbagi chang Celsius degree -8.6 yauduna Valley asigi khwaidagi ingba mafam oiki haina official duna phongdoli. Mahakna haiki awang thangba Kashmir gi maming leiraba ski resort Gulmarg ta ngarang nimidang Eengbagi chang Celsius degree -5.5 yauki. Kashmir Valley gi gateway town oriba Kazigandana ngarang numidang Eengbagi chang Celsius degree -8.3 yauki haina official duna phongdorli. Mahakna haiki awang thangba Kashmir gi Kupwara dana ngarang numidang Eengbagi chang Celsius degree -5.7 yaubuga loinana kha thangba Kashmir gi Kokernak town dana Celsius degree -8.4 yauna ingki. Amoromda ka hena ingba phibam mayok na ba sina Srinagar da leiba maming leraba Dal Lake yauna water body kya gi imai sing phamjin khibaga loinana un singi mathakta satana ba authorities na miyamda pautak pikre. Miyam asoyangam thoktana bagi damakta phamjin khraba water body sing asigi agoibada State Disaster Response Force amasung River Police na patrolling chatpasu hokre. Panbay abadi Kashmir hojik numit ni phuni gi oiba ningtham thagi ka hena ingba matam Silai Kalan haina khangnaba si mayok na ribani. Silai Kalan asi December 18 dagi hokibani amasung January 13 da loigadabani.